Matamgi Manipuri Wari channel asibu tambiriba khwai pumnamakpu taramna okjeri ngasisum hausagom Mangao Thibi yankai mapal suba tangkak amok buduna lakjeri mayam punna taminarasi magi sanada nungsine yenglaga mamit ira thangna hairi jingsangan bana sana ayi yam soikre lankre nangina famda Hairakliba waduda nupi mandi gyan bungauri haujikta nungsi haikibadu haizilibra phagi tawribra haina khalakli mangi sanagi makuttu lamduna pairakli nungsina so tapna nanbiranga hairei nupa mana makhatana aina naknaramdraba loinaramdraba asigo mapibamsida nangsa leiramleko nungaina harauna leiramgani Ataina phana thokriba accident sigi maramda haidokdana leirambaso jingsangan bamanadi haidaba ngamde wari pumba lotsimdona thamba pamde oiriba thokliba pumba magi sanada mayek singna khanghanba pambana wafam sigi matangda jin kangnakpani hairei makhatana ailale sana nangbu jeksina yengsindona thamauda baise yam soikre Asi haiduna thokriba pumbado wari liduna khanghalli mana magi sanada Helena na haujik kaishum sangda lenki basiso khanghalli wari singdu lina nupa magi mitludagi marik jawba pirangso singtharakli pirang na thumhatlaba mamit aniduna magi sanasida yengladuna hairakli Aibo waruganu ko sana asomna nangbo awaba tahanbagi Makut namadi nupasina paishintuna thamkrabani aduna makut namana pairiba pukedo matambakta thamlaga makuttuna nupasigi sintharakliba mapido taithokpiri hairei asumnaso inung nungshiba khonjalduna kakamchabu kanana lale haino landi soindi kakamchana kanada sulandi nokmi asumnaso phagi tawaduna makha tarakli Ni Helena do ay dinung gunungsi mana sumaina ne ay bukudong tiba sa tahalam dadine kasi kakamcha na inagda pamdo na asumay leramise amta leramoy Magi khajay da thamliba na pimajasigi makut si walaw do na wala paisili na pimajasigi makut animagdo nupamana makatara ityong ni sanaso handa kitokliba accident sida ne ay gidi mangjaba karim talaitira dongjaba ngagtane Aina accident thoklaga sokpa khodeng kakamchana ibunung si haibin hayadine aindi accident adum thoklasi aingo asi haiduna noglakli nupa madi nokte mong handa tapna hairakli adumai haino phateko haujikti aina nang adumne nungsi hairadoini asengbai toina haimandana kakamcha taningda haira anoda soi hairakpa soide nangna Wahai do haiduna majumbal khajik lengduna mamon nonglakli nupado nupisiso nokmi gatawaduna dat kashuarine sorasang magmohondok laga hairei tapna jingsangan bana jumbal na nungsi toina haibado kakamchadi pamde jumbal na toina haibagi mahotta thabag noot papame nangbo nungsi haibado thabag noot kisana hana daiso kakamchai na tawda Natawduda adung khangi kakamchana ay nungsido ado hojik nambal pakhino narba haugalakpada ngairi banida akopa mayeksingdo pama nungairu khara leiraga pa ngasai mana jenglakpada nupi majasena nambal paduna leirambaduda hairakliba haido bab tai nupi mana so hairakliba nupasigi wado haibin gani haibagi maongda makoktu tapna nomlakli mamon nokladuna Nupa maso mong ihahik hajada nukmi hairakli Amugda ithanungda chena konjagi Nupa sige angangman mamatawduda jungnay syanado nuglakli nokna hairakli Konjaw Dabna nungsina konchali mathada mana magi sanabo Magi sanana so nungsina koli magi kakamchada Jingsangan baso mathada lairibi magi sanagi manangalda nungsina pamuna tapna nanbiduna hairakli amok hana
ꯍꯥꯡꯗꯣꯛꯂꯔꯣꯏ ꯈꯟꯗꯨꯅ ꯕꯣꯔꯣꯜ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯊꯣꯡꯖꯥꯎꯁꯦ ꯃꯉꯥꯎ ꯊꯤꯕꯤ ꯅꯪꯅ ꯕꯣꯔꯣꯜ ꯁꯠꯇꯨꯅ ꯍꯥꯡꯗꯣꯛꯂꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯪꯂꯛꯑꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅꯁꯨ ꯊꯣꯛꯍꯜꯂꯔꯣꯏ꯫ ꯊꯣꯛꯀꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯔꯣꯏꯀꯣ ꯁꯅꯥ? ꯅꯨꯄꯥꯗꯨꯒꯤ ꯃꯊꯥꯗ ꯂꯩꯅ ꯂꯩꯅ ꯈꯨꯝꯂꯛꯂꯤ꯫ ꯊꯋꯥꯏꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯂꯩꯔꯕꯗ ꯀꯃꯥꯏꯅ ꯊꯣꯛꯀꯦ ꯍꯥꯏꯗꯣꯏꯅꯣ? ꯀꯀꯥꯝꯆꯥꯅ ꯊꯣꯛꯈ꯭ꯔꯣꯅ ꯇꯥꯜꯂꯁꯨ ꯑꯩꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯑꯔꯣꯏ꯫ ꯇꯥꯍꯜꯂꯣꯏꯗ ꯑꯩꯁꯨ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤꯗ ꯅꯣꯛꯂꯤ꯫ ꯃꯊꯥꯗ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯁꯅꯥꯅ ꯅꯣꯛꯂꯤꯕꯁꯤ ꯎꯗ꯭ꯔꯕꯁꯨ ꯈꯪꯉꯤ ꯆꯤꯡꯁꯪ ꯉꯥꯟꯕꯅꯗꯤ ꯃꯥꯒꯤ ꯁꯅꯥꯁꯤ ꯅꯣꯛꯂꯦ ꯍꯥꯏꯕꯗꯨ꯫ ꯃꯥꯁꯨ ꯅꯣꯛꯆꯩ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅꯁꯨ꯫ ꯅꯪꯒꯤ ꯃꯤꯅꯣꯛꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯤꯅꯣꯛ ꯇꯝꯍꯜꯂꯤ ꯁꯅꯥ꯫ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯆꯤꯡꯂꯩ ꯁꯅꯥꯃꯥꯗꯤ ꯑꯗꯨꯝꯅ ꯇꯧꯗꯦ꯫ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤ ꯇꯥꯕꯗ ꯏꯀꯥꯏꯊꯤꯕꯤꯒꯤ ꯃꯇꯧꯒꯨꯝ ꯇꯨꯃꯤꯟ ꯂꯩꯁꯤꯟꯗꯦ꯫ ꯋꯥꯍꯪ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯏ ꯅꯨꯄꯥꯁꯤꯒꯤ ꯃꯊꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯒ꯫ ꯑꯁꯦꯡꯕꯩꯔꯣ? ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯉꯥꯎꯍꯜꯂꯒꯦ ꯈꯜꯂ ꯃꯥꯜꯂꯤ ꯅꯨꯄꯥ ꯃꯥꯅ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯔꯨꯗꯦ꯫ ꯅꯪꯒꯤ ꯉꯥꯎꯖꯕꯤ ꯃꯉꯥꯎ ꯊꯤꯕꯤꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯈꯤꯕꯅꯤ꯫ ꯃꯣꯂꯤ ꯃꯣꯂꯤ ꯈꯨꯝꯂꯛꯂꯤ ꯍꯟꯗꯛꯇꯤ ꯆꯤꯡꯂꯩ ꯁꯅꯥꯁꯨ꯫ ꯊꯃꯣꯏ ꯆꯦꯠꯄ ꯅꯪꯒꯤ ꯅꯇꯧꯗ ꯑꯩꯅ ꯉꯥꯎꯖꯈꯤꯕꯅꯤ, ꯀꯜꯂꯛꯆꯈꯤꯕꯅꯤ, ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯊꯃꯣꯏ ꯑꯃꯗ ꯂꯨꯞꯆꯕ ꯅꯨꯡꯁꯤꯕꯕꯨ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯄ ꯅꯇꯧꯗꯨꯗ ꯑꯩꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ ꯀꯀꯥꯝꯆꯥꯕꯨ꯫ ꯃꯪꯂꯥꯟꯒꯨꯝ ꯆꯠꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯍꯟꯕꯤꯕꯒꯤ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨ ꯃꯥꯕꯨꯁꯨꯅꯦ ꯑꯩꯅ ꯊꯥꯒꯠꯆꯔꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯨ ꯃꯨꯕ ꯃꯃꯤꯠꯇꯨꯅ ꯅꯨꯡꯁꯤꯅ ꯍꯨꯠꯇꯨꯅ ꯌꯦꯡꯖꯩ ꯆꯤꯡꯁꯪ ꯉꯥꯟꯕ ꯃꯥꯅ ꯃꯥꯒꯤ ꯁꯅꯥꯕꯨ꯫ ꯃꯥꯏꯊꯣꯡꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯤ꯫ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥ ꯉꯥꯡꯂꯝꯂꯒ ꯀꯗꯣꯝꯗꯒꯤ ꯐꯥꯔꯛꯅꯣ ꯍꯦꯛꯇ ꯐꯨꯖꯤꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯉꯥꯎ ꯊꯤꯕꯤꯁꯤꯅ꯫ ꯀꯔꯤꯅꯣ? ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯕꯣ? ꯑꯩꯒꯤ ꯀꯛꯆꯤꯡ ꯀꯣꯛꯆꯥꯎꯕꯤ ꯃꯥꯜꯂꯤꯕ ꯁꯛꯁꯤꯗ ꯌꯦꯡꯂꯒꯁꯨ ꯃꯃꯣꯟ ꯇꯧꯏꯁꯤꯕ? ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯐꯖꯕ ꯄꯨꯝꯅꯃꯛꯇꯒꯤ ꯅꯪꯅ ꯍꯦꯟꯅ ꯍꯦꯜꯂꯦ ꯐꯖꯕ ꯑꯩꯒꯤ ꯃꯤꯠꯇꯗꯤ꯫ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯁꯤꯗꯤ ꯑꯩꯅ ꯀꯔꯤꯁꯨ ꯀꯜꯂꯛꯄ ꯐꯥꯎꯔꯨꯗꯦ꯫ ꯑꯩꯅ ꯀꯜꯂꯛꯆꯕꯗꯤ ꯃꯁꯛ ꯎꯒꯦ ꯐꯪꯗꯕ, ꯈꯨꯠꯅ ꯁꯣꯛꯄꯁꯨ ꯉꯝꯗꯕ ꯅꯪꯒꯤ ꯊꯃꯣꯏꯗꯨꯕꯨꯅꯤ꯫ ꯏꯄꯦꯟꯗ ꯄꯦꯟꯖꯔꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯍꯦꯟꯅꯁꯨ ꯉꯥꯎꯍꯟꯕꯤꯔꯤ, ꯍꯦꯟꯅꯁꯨ ꯁꯨꯝꯍꯠꯄꯤꯔꯤ꯫ ꯇꯠꯇꯨ ꯇꯠꯇꯨ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯕꯨ ꯉꯥꯎꯍꯜꯂꯒ ꯍꯥꯠꯂꯒꯦ ꯈꯜꯂꯤꯔꯣ ꯀꯀꯥꯝꯆꯥ? ꯈꯨꯝꯂꯛꯇꯦ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯃꯛ ꯇꯧꯔꯒ ꯃꯥꯒꯤ ꯆꯤꯡꯂꯩ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯤꯡꯂꯩ ꯁꯅꯥꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ꯫ ꯃꯤꯠꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯅꯨꯀꯣ, ꯊꯃꯣꯏꯁꯦ ꯖꯤꯡ ꯂꯥꯎꯋꯦ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯣ ꯈꯣꯟꯖꯦꯜ ꯊꯣꯡꯅ ꯅꯣꯛꯂꯛꯂꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯗꯣ ꯀꯀꯥꯝꯆꯥ ꯑꯩꯒꯤ ꯍꯤꯌꯔ ꯑꯃꯗꯤ ꯂꯩꯕꯤꯌꯨꯀꯣ꯫ ꯅꯣꯛꯄꯗꯨ ꯂꯦꯞꯂꯒ ꯋꯥꯍꯪ ꯇꯧꯔꯛꯂꯤ ꯅꯨꯄꯤ ꯃꯥꯁꯨ꯫ ꯀꯩꯗꯧꯗꯣꯏꯕ ꯑꯗꯨꯅ? ꯕꯦꯟꯗꯦꯖ ꯌꯦꯠꯄꯒꯤ ꯎꯗꯕꯩ ꯋꯥꯅꯤ꯫ ꯍꯌꯦꯡ ꯕꯦꯟꯗꯦꯖ ꯂꯧꯊꯣꯛꯂꯒ ꯑꯩꯕꯨ ꯁꯝꯍꯧꯗ ꯂꯨ ꯏꯀꯣꯛ ꯀꯣꯛꯈꯩ ꯂꯩꯒꯗ꯭ꯔꯣ? ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯨꯄꯥ ꯃꯥꯁꯨ꯫ ꯐꯖꯅꯤ, ꯑꯗꯨꯅꯕꯨ ꯍꯦꯟꯅ꯫ ꯐꯣꯇꯣ ꯑꯃꯁꯨ ꯀꯥꯞꯍꯧꯁꯤ꯫ ꯍꯌꯦꯡꯋꯥꯏ ꯏꯆꯥꯗ ꯅꯣꯏ ꯃꯃꯥꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯂꯨ ꯀꯣꯛꯄꯅꯤ ꯌꯦꯡꯉꯣꯇꯣꯅ ꯍꯥꯏꯔꯒ ꯌꯦꯡꯍꯟꯅꯕ꯫ ꯆꯤꯡꯁꯪꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯄꯥꯡꯅ ꯁꯦꯠ ꯊꯥꯗꯨꯅ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ꯫ ꯄꯨꯟꯅ ꯅꯣꯛꯄꯤꯅꯩ ꯑꯅꯤꯗꯣ꯫ ꯑꯗꯨꯗꯒꯤ ꯅꯣꯛꯄꯗꯨ ꯐꯔꯛꯄꯒ ꯍꯥꯏꯔꯛꯂꯤ ꯇꯞꯅ ꯅꯨꯄꯥ ꯃꯥꯅ꯫ ꯅꯥꯕ ꯊꯨꯅ ꯐꯔꯁꯤꯀꯣ ꯁꯅꯥ, ꯊꯋꯥꯏ ꯁꯅꯥ꯫ ꯅꯨꯄꯥꯁꯤꯅ ꯑꯁꯨꯝꯅ ꯊꯋꯥꯏ ꯁꯅꯥ ꯍꯥꯏꯅ ꯀꯧꯕꯁꯤꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯥꯕꯅꯤ꯫ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯥꯅ꯫ ꯊꯋꯥꯏ ꯁꯅꯥ ꯀꯥꯏꯅꯒ ꯅꯨꯡꯁꯤꯕꯩ ꯀꯧꯔꯤꯅꯤ꯫ ꯐꯔꯛꯀ ꯇꯨꯔꯛꯀ ꯄꯪꯂꯝꯗ ꯂꯝꯁꯤꯜꯂꯒ ꯉꯥꯡꯂꯛꯏ ꯃꯁꯤꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ꯫ ꯀꯀꯥꯝꯆꯥꯅ ꯌꯨꯒ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯏꯁꯩ ꯁꯛꯄꯗꯣ ꯌꯥꯝ ꯊꯤ ꯔꯣꯃꯦꯟꯇꯤꯛ ꯑꯣꯏꯔꯒ ꯐꯖꯕꯅꯤ, ꯑꯝ ꯁꯛꯂꯛꯑꯣ ꯍꯧꯖꯤꯛꯁꯨ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯤ ꯅꯨꯄꯥ ꯃꯥꯅꯁꯨ꯫ ꯅꯣꯡꯃ ꯃꯥꯅ ꯌꯨ ꯉꯥꯎꯔꯒ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯥꯔꯟ ꯇꯥꯈꯤꯕꯗꯣ ꯃꯥꯅꯁꯨ ꯀꯥꯎꯕ ꯅꯠꯇꯦ꯫ ꯅꯨꯄꯥꯁꯤꯅ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯂꯩꯕꯁꯤꯗ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯥꯅ꯫
Saklomi, imasyo chang magpanahan batari. Nukmi hayragli, jingsan ngan baso. Yung ngawda ba sinaw, hena romantic oy ringo sana. Asi hay doon na, magi sanagi makuto lamlaga, tap na paisala doon na, nung sinananbi doon na, itap-tap na, isay ngang nagli. Nang si thawai ni, nung shiba ay dagi, ayuki na numit ni, numidangi na tajani. Yeng laga, uraga, Pangnong tanong shire, nangon dangaw jari. Pangnong tanong shire, nangon dangaw jari. Isay dolo silang pada, junay siya na taha-taha. Amaga saklama, amaga, mati amag ka oriso. Nukmi saklagli, nupamaso, syup nagi matik amagkak. Ningthira binangi leirang leinada oi jage khoi mu lam hen ba. Matik sisak palaw silagpada kaura inung sina napamana magi sanamo. Sana inung nung sinakamlai magi sanaso. Kayage isay mayag sigiwanida. Ningthira binangi leirang leinada thongduna lamhen ba koy muga saklondo lawbagi mahod leisak leishu hena ningthina sanli bileirang nangi leikok tapan bating khangdo oizage ide handak di mamay no khajik luk tharaga ikai ni kamlai jingnei sanado leirang gi leikok ta pan bating khang soy aduga leirang leinada tongduna lahi chupliba lamhen ba koy musune nang khaknoyo aigidamag saklonan ni silongbiyo ko. Ithan thajata na hayrikliba, magi sanagi wadoda, jingsangan baso, huto na yinglai, magi sanada. Ikay TV matawag na, hena magon so haplaboy ningli. Luktaraga layriba, mamaydo, makuto na tap na kalaga, magi sanagi laimbagda, nung sina, jingsangan ba magi, imon mo laba jimbaldo na, tap na tengli. Johi karagi matong dane. Tamoyay! Namidangi mathaw loiraduna, mapuray babu gaw-gawduna, makhwaygi kada janglagli lalay mado. Mapuray ba oiriba yaijitso, pamung pam tharambado leplaga kamlagli. Gawdaso, adum tabi na janglagpa yadro nang ba? Oh, khara gawjaningbado. Jangsalagduna, wahaydo hayramlaga, barumda mung jangkre, tumnamdaygi, mamay mamit tathokpa. Yaijitso, khonjal khajik haurap hayragli. Nella ko, tum na batosi. Tabadi taram gani, adubo kumlagdri. Yaijitsu makha tarudri, pam thari baduloshin na bahot nagri. Makoy ani luhong duna, laymin narakpa, jahi ama parabani. Lalay masuminid mga mong layraga thorakli, mana thorakpa dadi, mapuray baduna, pamong dahip duna layramli. Dressing double mamang duda pam tharaklaga, hanagi matawgom, night cream na jingba, singdo tay shili. Skincare dokimatik lagjabani lalay mamadi. Masamdoso ning tinahantokli. Pum na magtuloy raga pamang manag to dalay riba magi steady double doda jangsan do na among pamtharagli. Layrik hangdok do na pangadabagi tawragli. Layrik to hig hangdok pagani pamang dahib liba mapuroy ba na wangang lagliba do. Ngahan ka na layrik pau hay bayadi. Ay nanamnam na napahal. Aduga hayang exam ni hayrakan sida na layik ta thawayaw pa sabdo na day kem kanaroy ko. Jommi, mapuray ba do na hayri ba do? Mana layrik si paroy doygi ningay daw do na uray paray tawraga jena ba hona ba ni? Aduga mapuray ba sinasanglaga namda na higtapahan ba ni? Hayragli ba mapuray ba giwando da nukninglak do na nuklag nilaling maso? Yajitsu kangkal do haydoklaga nukmi magiloy na miding la do na hayragli. Hayang exam ni nam, para no nam, kasay na inahay do di. Lao, pataw la. Tumsi pada di, exam hall da pamanungay rin. Kamlag di, nagmi-ying do na lang. Yajitsu makamong tarakli. Lao, ano ngang nang ba? Handang mong di kamlagli, noki. Ado di, karanta na dabi. Yajitsu nokla do na. Ay kibay oy re.
ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯈꯨꯝꯂꯛꯇ꯭ꯔꯤ ꯃꯥꯅ ꯐꯥꯛꯇꯣꯛꯂꯝꯕ ꯂꯥꯏꯔꯤꯛꯇꯨ ꯈꯣꯝꯖꯤꯜꯂꯒ ꯅꯤꯡꯁꯥꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯨꯡꯉꯥꯏꯔꯤꯗ ꯍꯟꯗꯛ ꯑꯦꯛꯖꯥꯝꯁꯤ ꯂꯣꯏꯔꯒꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯀꯥꯏꯗꯣ ꯂꯣꯏꯔꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯅꯨꯀꯣ ꯃꯥꯁꯇꯔꯒ ꯇꯧꯍꯟꯈꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯂꯤ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅꯁꯨ ꯏꯇꯨꯛ ꯇꯨꯛꯊꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕꯩ ꯇꯝꯅꯤꯡꯗꯕꯩꯅꯦ ꯌꯨꯝ ꯄꯥꯜꯂꯛꯄꯅꯦ ꯂꯨꯍꯣꯡꯉꯛꯄꯅꯦ ꯅꯪꯉꯣꯟꯗ ꯑꯗꯨꯕꯨ ꯀꯩꯝ ꯍꯦꯛ ꯀꯥꯟꯅꯗꯦꯕ ꯌꯥꯏꯖꯤꯠꯇꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯗꯨꯅ ꯈꯥꯡꯂꯤ ꯂꯂꯩ ꯃꯁꯨꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯅꯔꯕꯅꯦ ꯑꯩꯁꯦ ꯂꯨꯍꯣꯡꯈꯤꯕꯗꯩ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯒꯠꯂꯦꯅ ꯃꯧ ꯑꯣꯏꯔꯒ ꯑꯦꯛꯖꯥꯝꯗ ꯃꯥꯡ ꯅꯦꯝꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯥꯟꯅꯗꯩꯅꯦ ꯕꯔꯤꯗ ꯍꯦꯟꯒꯠꯂꯛꯑꯦꯅ ꯍꯟꯗꯛꯇꯤ ꯅꯣꯛꯈꯤ ꯈꯨꯝꯂꯛꯂꯤ ꯌꯥꯏꯖꯤꯠꯁꯨ ꯑꯗꯨ ꯐꯠꯇ꯭ꯔꯣ ꯂꯂꯩ ꯃꯁꯨ ꯅꯣꯛꯂꯗꯨꯅ ꯏꯄꯨꯔꯣꯏꯕ ꯐꯕ ꯐꯪꯖꯕ ꯀꯥꯏꯁꯦ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯣ ꯅꯪ ꯇꯥꯃꯣꯏꯅ ꯀꯔꯤꯁꯨ ꯀꯥꯔꯟ ꯇꯧꯔꯣꯏꯀꯣ ꯃꯁꯛꯁꯤꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤ ꯂꯂꯩ ꯃꯁꯨ ꯐꯃꯨꯡꯗ ꯀꯥꯔꯛꯂꯤ ꯑꯦꯛꯖꯥꯝ ꯋꯥꯠꯂꯤꯉꯩꯗꯗꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯦ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯄꯥꯝꯃꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝꯅ ꯍꯌꯦꯡꯅꯤ ꯍꯥꯏꯔꯕ ꯀꯥꯟꯁꯤꯗꯗꯤ ꯂꯥꯏꯔꯤꯛꯇ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯤꯕꯗꯨ ꯆꯤꯡꯂꯩ ꯁꯅꯥ ꯑꯃꯗꯤ ꯄꯤꯡꯀꯤꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤ ꯈꯛꯁꯨ ꯅꯠꯇꯦ ꯀꯣꯂꯦꯖ ꯀꯥꯔꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯁꯨꯝꯅ ꯇꯧꯕꯅꯤ ꯂꯥꯏꯔꯤꯛꯇ ꯀꯥ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯂꯥꯏꯔꯤꯛꯀ ꯃꯔꯨꯞ ꯑꯣꯏꯖꯕ ꯁꯥꯇ꯭ꯔ ꯈꯔ ꯈꯛꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯥꯡ ꯅꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯁꯤ ꯂꯂꯩꯃꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗ ꯔꯦꯟꯁꯤꯗ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯍꯧꯕꯅꯤ ꯆꯤꯡꯂꯩ ꯁꯅꯥꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡ ꯆꯪꯗꯕꯒꯤ ꯋꯥꯈꯛꯅꯤ ꯆꯤꯡꯁꯪꯉꯥꯟꯕꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯪꯂꯒꯗꯤ ꯅꯨꯄꯥꯁꯤ ꯀꯤꯕꯒꯤ ꯑꯗꯨꯝ ꯄꯥꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯒꯤ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯁꯪꯕꯤꯗꯕ ꯃꯇꯝꯗꯗꯤ ꯐꯣꯟꯗ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥ ꯆꯥꯏꯅꯤꯁ ꯗ꯭ꯔꯃꯥ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄꯅꯤ ꯍꯦꯛꯇ ꯉꯁꯤꯗꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐꯀ ꯇꯧꯁꯤꯜꯂꯒ ꯄꯥꯔꯤꯕꯅꯤ ꯂꯥꯏꯔꯤꯛꯇꯣ ꯃꯥꯅ ꯃꯔꯨ ꯑꯣꯏꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯤꯕꯒꯤ ꯃꯔꯝꯁꯨ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯀꯀꯥꯝꯆꯥꯅ ꯍꯌꯦꯡ ꯑꯦꯛꯖꯥꯝꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯌꯥꯔꯛꯑꯣꯏ ꯋꯥꯈꯜ ꯁꯥꯟꯇꯤꯗ ꯉꯟꯅ ꯇꯨꯝ ꯍꯥꯏꯔꯛꯀꯗꯕꯗꯨꯒꯤ ꯈꯜꯂꯗꯨꯅ ꯑꯣꯐ ꯇꯧꯁꯤꯜꯂꯤꯕꯅꯤ ꯁꯣꯝꯗ ꯆꯤꯡꯁꯪꯉꯥꯟꯕꯁꯨ ꯃꯥꯒꯤ ꯁꯅꯥꯗ ꯀꯣꯜ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯣꯐ ꯍꯥꯏꯔꯛꯂꯤ ꯊꯣꯏꯅ ꯍꯦꯟꯅ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯐꯥꯎꯔꯨꯗꯦ ꯑꯗꯨꯕꯨ ꯃꯆꯤꯟꯗꯗꯤ ꯁꯣꯜꯂꯛꯂꯤ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯑꯩꯁꯨ ꯆꯍꯤꯗꯤ ꯉꯥꯡꯅꯗ꯭ꯔꯤ ꯅꯨꯄꯤ ꯊꯤꯕ ꯌꯥꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯔꯛꯑꯕꯅꯤ ꯀꯥꯟꯗꯦ ꯃꯥꯒꯤ ꯃꯥꯁꯇꯔ ꯂꯣꯏꯕ ꯐꯥꯎ ꯉꯥꯏꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯤ ꯂꯥꯞꯅ ꯂꯩꯅꯔꯒ ꯁꯦꯟꯅꯗꯣꯏ ꯁꯔꯨꯛ ꯏꯅꯥꯛꯇ ꯊꯝꯂꯒ ꯁꯦꯟꯅꯔꯒꯦ ꯃꯥꯁꯇꯔꯒꯗꯣ ꯏꯅꯥꯛꯇ ꯂꯩꯔꯒ ꯃꯍꯩ ꯇꯝꯖꯔꯁꯅꯤ ꯍꯦꯂꯦꯅꯥ ꯃꯥꯁꯨ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯤ ꯀꯩꯁꯨꯝ ꯁꯪꯁꯤꯗ ꯂꯩꯕꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯁꯥ ꯅꯥꯟꯅ ꯇꯔꯨ ꯂꯩꯕꯒꯨꯝ ꯃꯥ ꯂꯩꯇ꯭ꯔꯕꯅꯤ ꯃꯁꯥꯗꯣ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕꯗꯤ ꯄꯣꯛꯇꯦ ꯃꯥꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯔꯤꯕꯁꯤ ꯆꯤꯡꯁꯪꯉꯥꯟꯕꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛꯇꯨꯒꯤꯅꯤ ꯈꯜꯂꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯑꯄꯦꯟꯕ ꯄꯣꯛꯆꯩ ꯏꯃꯝ ꯃꯝꯂꯕ ꯀꯥꯗꯨꯒꯤ ꯀꯥꯆꯤꯟꯗ ꯃꯁꯥꯗꯣ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ ꯃꯆꯤꯟꯗꯁꯨ ꯃꯔꯨꯝ ꯁꯣꯜꯂꯤ ꯒꯥꯟꯕ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯁꯦꯡꯕꯅꯤ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯩꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯈꯤꯅꯤ ꯊꯋꯥꯏꯁꯤꯅ ꯍꯛꯆꯥꯡꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯩ ꯈꯛꯀꯤ ꯑꯣꯏꯅꯤꯡꯈꯤꯕꯅꯤ ꯑꯩ ꯈꯛꯀꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯂꯝꯖꯤꯡꯈꯤꯗꯨꯅ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯅꯪꯕꯨ ꯑꯩꯗꯒꯤ ꯑꯣꯏꯅꯤꯡꯕ ꯐꯥꯎꯕꯅ ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯄꯣꯛꯂꯛꯈꯤꯕꯅꯤ ꯏꯆꯤꯛ ꯆꯤꯛꯈꯥꯏꯔꯕ ꯆꯤꯝꯕꯥꯜꯗꯣ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯃꯃꯣꯟ ꯅꯣꯛꯂꯛꯂꯤ ꯁꯣꯜꯂꯛꯏ ꯃꯈꯥ ꯇꯥꯅꯁꯨ ꯅꯪꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯦꯟꯈꯤꯕ ꯄꯨꯟꯁꯤꯗꯨꯅ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ ꯄꯦꯟꯊꯣꯛꯄꯁꯨ ꯇꯝꯂꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯉꯥꯟꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯁꯤꯗ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯦꯟꯈ꯭ꯔꯒꯦ ꯑꯩꯗꯤ ꯁꯤꯟꯊꯔꯛꯂꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯃꯈꯥ ꯇꯥꯅ ꯁꯣꯟꯊꯥꯡꯅꯅꯁꯨ ꯁꯣꯜꯂꯛꯂꯤ ꯑꯩꯒꯤ ꯄꯤꯛꯂꯕ ꯋꯥꯈꯜꯁꯤꯅ ꯑꯐꯕꯗ ꯈꯟꯊꯗꯅ ꯊꯣꯛꯈꯤꯕ ꯊꯕꯛꯁꯤꯡꯗꯨꯗ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯊꯃꯣꯏ ꯃꯥꯒꯤꯁꯨ ꯃꯔꯥꯜ ꯅꯠꯇꯦ ꯃꯔꯥꯜꯁꯨ ꯂꯩꯇꯦ ꯅꯨꯡꯁꯤꯃꯟꯕꯗꯨꯅ ꯈꯟꯊꯕ ꯉꯝꯗ ꯇꯧꯈꯤꯕꯅꯤ ꯐꯠꯇꯕ ꯀꯌꯥꯗꯣ
ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯚꯔꯥ ꯂꯩꯇꯦ ꯉꯥꯟꯕ.